Akasvani Imphal Ketrimayum Chitrabhanu na pau pazari ahan padamaru eba pau. Raja asida mahusagi fivim hanzalagnabugi damak kendra sarkarna Rajapal Anusya Wukene Luchingba Peace Committee semle. Raja asida hojitoliba irang asina marum oiduna Kakching Jilagi Relief Camp da Sero amasdi sugnudagi lanjinertuna leriba khunjasing nangasidagi chara henbegi khongjang sangsin bahaure. Pradhanmantri Narendra Modi na ihan halba National Training Gi Mifam ngasidigi New Delhi da hokdokani amasung numit marini chathagadaba yankhayhumdu shuba Director General Level Border Coordination Conference ngasidigi New Delhi da horagani. Raja asida mahusagi fivim hanzalagnabugi damak kendra sarkarna Rajapal Anusya Wukene Luchingba Peace Committee semle. Peace Committee asida Mukhyamantri Nongthombam Biren Singh, Mantri Singh, MP Singh, MLA Singh amasung tongan-tonganba Rajni Dol Singh amadi Civil Society Organization Singhi Luchingba Singh yauri. Peace Committee asigi mapung oiba pandamdi Raja asida leiriba tongan-tonganba kanglu singi marakta nungsi sanaba puraknaba thabak paikhatba makhoiga wari watai sanaba amadi unkhanariba kanglu singi mute sing unaduna wari sanabana chingba asini. Raja asida handak tholiba irang asigi matangda Judicial Inquiry Committee na thijanba hokre. Committee ki Chairman Ajay Lambana ngarang committee asigi member Himansu Sekhar Das Kalonena Imphal West ki Lamphel amasung Lamboi Khongrang khongda leiba relief camp sing de chatuna makhoigi wakat sing takre. Committee asina thijanba ki thabak adu pukchel sengna michang mikhai naidena chathagani amasung masida miyamna mating pangbinabasu committee asina hairi. Raja asida hojitoliba irang asina marum oiduna Kakching Jilagi relief camp sing da Sero amadi sugnudagi lanjenertuna leiriba khunjasing nangasidagi chera henbagi khongjang sangsinba hokre. Lamdam sida thokliba irang asi terrorism gi thongni micham yamda aki akhang pohliba mioi sing terrorist ni haina sarkarna lokthokpiu amadi makhoigi mathakta ain gi eba cherak pibiu haiba pandamda chera henbagi khongjang asi tethabani. Chera henba aduda mioi yankhai henbana saruk yari maduda saruk yariba mioi amana ashumna hai. Myanmar's militant sing yorba kuki militant sing sina Mr. Mayamda Kapsin Bahat Patupa Torpasida Makoi get Lainariba suspension of operation si Kudaka Handopa, when in a Makoise. Terrorists need a book of Duna, Lakshin Gadabani Habsi, Soba, Wakalo money. When a Lunina, Fiba Mamata Manipuri Integrity Kaiba, Sunga Yaroi, Manipuri Integrity Kaibi, Fibam Lagadi, I koi losing Purel Singsina, Sena how the Kaibi film Lakomatam Dadi, Humly by Koi Mayamase, Iresa Mayamasina. Isa de seli ba I marik amam seli ba kai Manipur gi ngam khai gi damta Manipur ima kanik mi damta lan thana ba jawna na ba sem saduna lairi haiba se ai koi daingak ki haburial sinda khungbi ga da bani Lamdam sida tholiba irang ase atuba matamda lushindona santin hanjinaba pandam danga sisu tampake mafam ke admiyam na wakat mi phamnari Palace Compound Youth Welfare Club amadi sana ko numara pa bilup na puna sindona ngasi wakat mi pham ama Imphal gi Palace Compound chathari numidangi matamda somiyam na lambida thoroktuna yaninda bai khongjang kya makhata na chathari Imphal is ki top Dasera Gram Panchayat Village number 38 ki manung chana leiba Nongpo Chingu Thong Maitai Laikonda no mai kapsulambagi thongbu lamdam adongi club taruk nakane yaningdaba phongdorakli club taruk asigi music na Maitai Laikol asinga sanbagi thokdang daurugani hairi Raja asig irang na solaba mafam singda laktuna relief camp singda leiriba class 1 dagi 10 fawbagi mairoi singbu kumal mahi kol mayang Imphal na lemna larik tamhalagani hairi mayum makai thadokna laklaba music singi damakta Lokot from Topa Tabak Lokot Piduna, Atuba Matam Dam Hausagi Tangduleta Punsita Hansen and Binaba Honabu Hainesu, Serkagi Puning Sili. Kaksing Zilagi character labor Sanatombi High School, the Hangliba Relief Camp, the Imphal Iski Wankai Quizam Lekai de Labor Guru Mayum Kolumna Sinduna, Lane the Langbeki came among Rang Pangto Crepe Punamio Jamri Romna, lying key Amadihida Lantek Singlem the Piki. Imphal East, Imphal West, amasung Tawal Jilagi oinanga si ayupung mga dagi numidang pung nipan fawba curfew komthogli Kangpokpi Jilagi oinanga si ayupung mga dagi nungtil pung ahum fawba aduga Bisnupur Jilagi oinanga si ayupung mga dagi numidang pung taruk fawba curfew komthogli adumoy no Kakching Jilagi onadi ayupung mga dagi numidang wairam pung mga fawba komthogli adubu zila asigi manung chana Sero Sugnu amadi Pokpokpi gi oinadi curfew komthokpa leiti hairi Tabiriba pawasi Akasvani Imphal dagini
प्रधानमंत्री नरेंद्र मोदी ने इहान हालबा नेशनल ट्रेनिंग की मिफम ngasi न्यू दिल्ली दा होदोकनी मिफम asi न्यू दिल्ली के प्रगति मैदान दा लेबा इंटरनेशनल एग्जीबिशन एंड कन्वेंशन सेंटर दा पांगथोकनी लेबा से लेबा सिविल सर्वेंट्स की ट्रेनिंग इंफ्रास्ट्रक्चर हैनम मपांगन कंखन हनबगी पांडम दा मिफम asi पांगथोपदमनी Central Training Institute, State Administrative Training Institute, Regional amasung Journal Training Institute amadi Research Institute ki mihut lising ama changa henbana mifam asida saru yagani mifam asida Kendra Sarkar amasung Rajya Sarkar ki vibhag sing civil servants sing amadi private sector sing akhang hai kana saru yagani mifam asida Civil Servant Training Institute sing amari lena ba faculty development training impact assessment amadi content digitization gi matang da panel discussion nipan leduna khanene nagani Var ki Border Security Force amasung Border Guard Bangladesh ani ki marakta numit mari ni chathagada ba yankai humdu shuba Director General Level Border Coordination Conference ngasi New Delhi da horagani conference asita leba ani gi lona bangam khai mafum sing da hena mating pinaba yauna ngamkhai lana chathaba crime sing lakshin nabagi matang da khanane nagani mifam asta var ki makai digi Border Security Force ki Director General Dr. Suzolal Tharson na luchingani amadi Bangladesh ki oina Border Guard Bangladesh ki Major General AKM Nazul Hasan na luchingani ngamkhai paring da paikhalagli bacha ko thorang ki infrastructure sengatnaba border management plan amadi leba ani ki marak ta thajaba hengan hanabagi thorang sing mifam asida khanagani panbe yai hariba mifam asi mamang chehida Bangladesh ki Dhaka da pangthokibani Numit humni chathagada ba G20 leba singi development mantri singi mifam ngasidegi Uttar Pradesh ki Banaras da horagani kendra ki mapan thorum mantri Dr. S. Jaishankar na mifam asigi Shabawati oigani mifam asi hogdopa ki thorum da Pradhan Mantri Narendra Modi na video gi khuthang da maha ki paujel pigani mifam asi tha asi ki tarang doi fawa chathagani mifam asi da delegate chani hanbana saru yagani nat ki oiba thorum sing exhibition amadi Banarasi gi ina khulaba nat amadi chanabe sing mifam adu da saru yagada ba delegate sing da khanghangani Chali bapung tara nito asida Piparzoy cyclone asi yamna kanba makhal gi nongle nushit oina lakani haina Indian Meteorological Department hairi weather agency na phongdor ping matung ina hariba nongle nushit asina Karnataka Goa amadi Maharashtra da akanba nongle nushit yauna nong kana churagani hairi masigalona na Gujarat Kerala Karnataka amadi Lakshadweep samudra da nga phaba lemna ba mari lenaba sing da khangan kre Kendra ki Ayush Mantri Savananda Sonowal Hari Awnong Polam da masi hena chakot handuna mangzil thana na ba Pradhan Mantri Narendra Modi honari Guwahati da pangtokpa Resurgent North East Haiba Durdasan Conclave ta saru yadu na wapamasi mahangna phongdokibani Sri Sonowal hai haukiba chehi mapan asida Awnong Polam da masi angak paphangna chakholagli mahangna hai Awnong Polam da masi lang koifam matik chana leba maphamni masi miyam da hena khangana na ba sarkar honari Mifam matuda saruk yaludna Kendra ki Mantri Kiran Rijiju na hai Kendra Sarkar na thoksapidabdagi Awnong Polam da masi hanadi lalhobagi samasya kya leirami Poland ki Iga Swiatek na French Open Tennis Tournament lising ni kulhumdegi nupi ki singles title lawre hande ki asi tharaga mahangna chehi manga asida French Open ki title ahumlak lobangam kre final match ta mahana Czech Republic ki Carolina Machuabu taruk ani manga tare taruk mari da maitheba pikhi Hozik aroi bada maroi ba pau amukhana Raja asida mausa ki film hanzilana ba idam Kendra Sarkar na Rajapal Anushya Uike na luchingba peace committee semle Raja asida hoji toli ba irang asina maram oiduna Kakching jila gi relief camp da Sero amadi Sugnu dagi lanjenet na leriba khunja singna ngasidagi jara henbe ki khongjang sangsin ba hokre Pradhan Mantri Narendra Modi na ihan halba national training ki mifam ngasidagi New Delhi da hogdokani amashung numi mari ni chathagada ba yankai humdu shuba Director General Level Border Coordination Conference ngasidagi New Delhi da horagani Pauli Zare